Sendong Kharagina Makanduna, Phamung Tharamba Yaona, Nupi Nupa Kayagi Lamchat Mangningai Oiba Mawongda, Tidim Lambigi, Tongan Mafamsingda, Hanglamba, Restaurant Tharamba Gi Mathakta, Aina Thingjinkhre Lalholup, KCP Gi Lanmi Singlup, Miyam Gi Fingang Lanmi MFL na, Matam Chupagi Oina, Thingjinkhre. Matam Chupagi Oina, Athingba Thamkraba, Restaurant Singadudi, Kuman Cafe, Messi Cafe, Sekhar Sagar Cafe, Nungshi Panthung, Kori Phaba, Kuman Cafe, Mukta Cafe, Lily Cafe, Lovely Cafe, Stanford Cafe, Konu Cafe, Laikol Cafe, Western Cafe, Magic Cafe, amasung Ranjita Cafe ni. Restaurant sing asida hogalagliba tungi yumbi oigadoriba nahasing amadi yum palaba nupa nupi kayana lamchat kamba thabak kaya chathare haibagi pau fangbadagi restaurant sing asida mityang changduna lakpani. Restaurant Taramari asigi manungda restaurant tarukti Phamung thaduna leiramba thengnaki hairi. Masagi Kakta Khanduna Furupki Mangnaba Kunai Sigi Haurakliba Nahakaya Wakal Tadaba Ahal Kaya Mangnaba Samsangna Thabak Chathaduna Leirakpadagi Makoibu Kaukatuna Wakal Taminakibani Hairi. Restaurant Sing Asibu Chalairam Liba Mioi Taramari Wakal Taminaraba Matung Ngarang Bisnupur District Mafam Amada Paumi Singi Mangda Puthokuna Makoina Restaurant Sing Asi Amuk Hanna Hangdanaba Amadi Matam Chupagi Oina Thingnaba Khanganki Hairi. Matungda asigumba fataba thabak asi makhatana amuk tawrabadi party na amadi laibak miyam na piba chairakta isa na yazare hainasu makoi Taramari gi maraktagi mioi amana phongdokhi makhatana miyam gi fingang lanmi na tidim road ki maitramdagi laimram lamkhai fawbagi manungda sigumba restaurant amata hangba yaroi haina thingba thamkhre.